ꯑꯍꯥꯟꯕꯃꯛꯇꯗ ꯒꯨꯟꯖꯨꯃꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯤꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯅꯨꯡꯁꯤꯕ ꯂꯧꯕꯤꯔꯁꯤ꯫ ꯃꯥꯙꯕꯤ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯕꯗꯤ ꯁꯤ ꯑꯣꯏꯔꯦꯀꯣ ꯏꯕꯦꯝꯃ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯨꯗꯣꯜꯄꯣꯠ ꯑꯃ ꯃꯉꯣꯟꯗ ꯄꯤꯔꯝꯂꯒ ꯒꯣꯄꯥꯜꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯥꯙꯕꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯒꯣꯄꯥꯜꯕꯨ ꯑꯃꯨꯛ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯥꯙꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯑꯃ ꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ꯫ ꯊꯥꯞꯇꯣꯛꯅꯅꯕ ꯑꯃꯒꯤꯗꯃꯛ ꯀꯔꯤꯒꯤ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯨꯕꯅꯣ? ꯑꯃꯨꯛ ꯎꯅꯕ, ꯑꯃꯨꯛ ꯀꯥꯏꯅꯕ, ꯑꯃꯨꯛ ꯅꯤꯡꯁꯤꯡꯕ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯅꯥꯅ ꯀꯅꯥꯒꯤꯗꯃꯛ ꯂꯃꯟ ꯁꯤꯡꯎꯒꯗꯒꯦ? ꯑꯗꯨꯕꯨ ꯃꯥꯙꯕꯤꯅꯗꯤ ꯇꯠꯇꯅ ꯂꯃꯜ ꯇꯣꯜꯍꯧꯔꯦꯗꯀꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ-ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗ ꯈꯧꯔꯥꯡꯕ ꯃꯩꯁꯥꯛ ꯑꯃꯇꯪ ꯄꯤꯅꯔꯝꯕ ꯑꯗꯨꯕꯨ ꯀꯥꯎꯗꯅ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯁꯤꯁꯨ ꯃꯃꯜ ꯌꯥꯝꯂꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯑꯇꯤꯌꯥ ꯑꯁꯤꯅ ꯇꯔꯨ ꯇꯔꯨ ꯂꯩꯔꯝꯂꯕꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯂꯝꯗꯝ ꯎꯔꯝꯒꯗꯕꯅꯤꯀꯣ꯫ ꯑꯗꯨꯕꯨ ꯑꯇꯤꯌꯥ ꯑꯁꯤꯅ ꯂꯩꯆꯤꯟ ꯊꯥꯡꯂꯕꯁꯨ ꯁꯃꯨꯗ꯭ꯔ ꯏꯔꯝ ꯇꯔꯦꯠꯀꯤ ꯑꯃꯪꯕ ꯅꯣꯡꯅ ꯃꯔꯣꯜ ꯀꯨꯞꯁꯤꯟꯈ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯒꯤ ꯂꯝꯗꯝꯗꯤ ꯌꯦꯡꯗꯟꯕ ꯅꯠꯇꯦ꯫ ꯎꯗ꯭ꯔꯕꯁꯨ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯩꯗꯤ ꯆꯠꯂꯒꯦ, ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯖꯍꯧꯔꯁꯅꯨ, ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯔꯥꯜ ꯉꯥꯛꯇꯅꯤ, ꯃꯥꯙꯕꯤꯅ ꯂꯩꯀꯥꯏꯒꯤ ꯃꯗꯣꯜ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯣꯜ ꯑꯗꯨꯅ, ꯏꯕꯦꯝꯃ ꯃꯥꯙꯕꯤ, ꯅꯪꯒꯤ ꯅꯇꯧ ꯑꯁꯤ ꯌꯦꯡꯕ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯍꯦꯛ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯂꯣꯏꯔꯦꯗꯣ꯫ ꯈꯪꯗꯦꯅꯦ, ꯆꯥꯎꯕ ꯍꯥꯏꯕꯁꯤꯅ ꯀꯔꯝ ꯇꯧꯅ ꯅꯨꯄꯤ ꯑꯃꯁꯨ ꯄꯨꯁꯤꯜꯂꯛꯏꯕꯅꯣ? ꯃꯥꯒꯤꯗꯤ ꯑꯄꯥꯝꯕ ꯌꯦꯡꯖꯕꯅꯤ, ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯠꯂꯕꯇꯅꯤ꯫ ꯁꯛꯁꯨ ꯈꯪꯅꯔꯛꯇꯕ ꯁꯤꯗ ꯅꯪꯅ ꯀꯔꯝ ꯇꯧꯅ ꯆꯦꯜꯂꯛꯏꯕ? ꯑꯩꯈꯣꯏꯅꯗꯤ ꯐꯤꯕꯝ ꯆꯥꯗꯕ ꯑꯗꯨꯗ ꯑꯍꯜ ꯂꯃꯟꯒꯤ ꯑꯄꯥꯝꯕ ꯌꯦꯡꯗꯨꯅ ꯊꯥꯗꯣꯛꯂꯛꯏꯕꯅꯤ꯫ ꯃꯉꯣꯟꯗ ꯂꯩꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯅꯨꯄꯥ ꯑꯁꯤ ꯅꯣꯡꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯆꯦꯜꯂꯛꯏꯕꯅꯤ꯫ ꯑꯩꯒꯤꯁꯨ ꯈꯪꯅ ꯆꯥꯟꯅꯕ ꯑꯃ ꯂꯩꯖꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯋꯥꯁꯤ ꯀꯅꯥꯗꯁꯨ ꯇꯝꯊꯣꯛꯄꯤꯒꯅꯨ꯫ ꯃꯍꯥꯛ ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯛꯄ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯎꯅꯔꯒ ꯆꯨꯝꯅ ꯀꯧꯅꯔꯝꯕ ꯅꯠꯇꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯜꯂꯤ, ꯌꯦꯡꯕ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯅꯕ ꯉꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯑꯃꯠꯇ ꯀꯥꯡꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯩꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯣ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯇꯦ, ꯂꯪꯐꯩꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯆꯦꯜꯂꯛꯄ ꯃꯇꯨꯡ 10ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯁꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯅꯤ꯫ ꯑꯩꯅ ꯀꯣꯛꯇ ꯐꯤꯗꯨꯛ ꯑꯃꯗ ꯀꯨꯞꯁꯤꯜꯂꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯔꯛꯄꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯈꯨꯠꯇꯒꯤ ꯀꯣꯜ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯍꯥꯛ, ꯏꯕꯦꯝꯃꯁꯤ ꯑꯣꯏꯔꯦꯀꯣ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯕꯗꯤ, ꯍꯥꯏꯔꯝꯂꯒ ꯆꯤꯊꯤ ꯑꯃ ꯄꯣꯠ ꯈꯔ ꯄꯤꯔꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ, ꯂꯨ ꯂꯨꯛꯊꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯍꯥꯛꯀꯤ ꯗꯣꯁꯅꯅꯤ ꯉꯁꯤ ꯑꯩꯅ ꯃꯤꯒꯤ ꯀꯥꯗ ꯌꯦꯠꯄꯒꯨꯝ ꯊꯣꯛꯏꯕꯁꯦ꯫ ꯑꯩꯗꯤ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯌꯦꯠꯆꯅꯤꯡꯗꯦ꯫ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯁꯤꯒ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯁꯅꯨ꯫ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯒꯤ ꯋꯥ ꯐꯣꯡꯗꯣꯛꯂꯝꯂꯒ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯙꯕꯤ ꯑꯍꯜ ꯂꯃꯟ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛ ꯌꯨꯝ ꯃꯆꯥ ꯑꯃ ꯇꯣꯉꯥꯟꯅ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯐꯤ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯍꯤꯡꯅꯕ ꯂꯝꯕꯤ ꯌꯦꯡꯂꯝꯃꯤ꯫ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯤꯒꯤ ꯃꯤꯅꯣꯛꯐꯝꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯃꯨꯟꯅ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ, ꯂꯩꯀꯥꯏꯒꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯐꯥꯎꯕ ꯃꯍꯥꯛꯅ ꯃꯄꯥꯜ ꯊꯣꯛꯈꯤꯗꯦ꯫ ꯃꯅꯥꯗ ꯆꯤꯜꯂꯤꯕ ꯂꯩ, ꯈꯨꯖꯤ, ꯈꯨꯗꯣꯞ, ꯂꯤꯛ ꯄꯔꯦꯡ,
ꯄꯨꯝꯅꯃꯛ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯃꯁꯝ ꯑꯗꯨꯁꯨ ꯊꯥꯎ ꯇꯩꯅꯕꯒꯨꯝ ꯇꯧꯅ ꯏꯐꯥ ꯐꯥꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯒꯤ ꯃꯤꯅꯣꯛ ꯆꯪꯗꯅꯕ ꯍꯣꯠꯅꯕꯗ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯀꯦꯟꯖ ꯃꯧꯖꯕ ꯄꯨꯝꯅꯃꯛ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯔꯦ ꯃꯥꯙꯕꯤꯅ ꯆꯤꯛꯅ ꯃꯊꯟꯇ ꯂꯩꯔꯛꯄꯁꯦ꯫ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯇꯨꯀꯠꯆꯔꯝꯕ ꯃꯤꯅꯣꯛ ꯆꯥꯎꯔꯕ ꯋꯥꯈꯜ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯥꯒꯤ ꯃꯐꯝꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯇꯠꯇꯅ ꯆꯪꯂꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯥꯙꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯅꯤꯄꯥ ꯑꯗꯨꯅ "ꯏꯕꯦꯝꯃ, ꯏꯕꯦꯝꯃꯒꯤ ꯑꯃꯨꯕ ꯆꯟꯗꯜ ꯑꯗꯨ ꯃꯨꯊꯠꯂꯒ ꯑꯃꯨꯛꯇ ꯅꯧꯅ ꯊꯤꯟꯖꯅꯤꯡꯈ꯭ꯔꯦꯗꯀꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯥꯙꯕꯤꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ, ꯑꯗꯨꯕꯨ ꯃꯄꯨꯛꯅꯤꯡꯗꯗꯤ ꯂꯥꯡꯇꯛꯅꯕ ꯍꯧꯔꯛꯂꯦ꯫ ꯅꯨꯄꯤꯒꯤ ꯑꯣꯏꯗꯕ ꯁꯪꯁꯥꯔ ꯑꯁꯤ ꯌꯥꯎꯖꯔꯔꯣꯏ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯂꯩꯖꯔꯕ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤꯅ ꯂꯝꯍꯦꯜꯂꯛꯂꯤꯕꯁꯤꯕꯣ? ꯑꯁꯨꯝ ꯈꯟꯅ ꯈꯟꯅ ꯑꯃꯨꯛ ꯅꯤꯄꯥ ꯑꯁꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦꯕ? ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯡꯒꯩ ꯁꯦꯡꯅ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯥ? ꯃꯄꯨꯛꯅꯤꯡꯗ ꯍꯪꯂꯛꯏ꯫ ꯍꯪꯅ ꯍꯪꯅ ꯅꯤꯄꯥ ꯑꯗꯨ ꯃꯁꯛ ꯎꯅꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯄꯥ ꯑꯗꯨꯅ ꯂꯣꯠꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯕꯦꯝꯃ, ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯉꯥꯏꯖꯔꯕꯅꯦꯗ꯫ ꯎꯈꯣꯡꯗ ꯐꯝꯕ ꯑꯣꯏꯔꯕꯁꯨ ꯎꯅ ꯑꯃ ꯀꯦꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ"꯫ ꯃꯥꯙꯕꯤ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯇꯥꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯜꯂꯨꯔꯒ ꯍꯥꯏꯔꯛꯏ, "ꯇꯥꯗ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯦꯡꯁꯤꯟꯕꯤꯔꯛꯏꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜ ꯑꯁꯤ ꯊꯥꯗꯣꯛꯀꯦ ꯍꯥꯏꯅ ꯂꯦꯞꯆꯈ꯭ꯔꯦ꯫ ꯑꯩꯒꯨꯝꯕꯤ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯁꯤꯅ ꯇꯥꯗꯒꯤ ꯁꯦꯕꯥ ꯇꯧꯕꯗꯁꯨ ꯃꯇꯤꯛ ꯆꯥꯔꯣꯏꯗꯣ? ꯃꯤꯅꯣꯛ ꯆꯪꯂꯕꯤ ꯑꯩꯒꯤ ꯑꯁꯥ ꯑꯁꯤ ꯊꯥꯗꯣꯛꯄꯤꯕꯅ ꯐꯒꯅꯤ"꯫ ꯅꯤꯄꯥ ꯑꯗꯨ ꯏꯀꯥꯏꯕꯅ ꯃꯔꯨ ꯂꯨꯛꯊꯔꯝꯃꯤ꯫ ꯑꯃꯨꯛꯇꯪ ꯃꯥꯙꯕꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ "ꯏꯕꯦꯝꯃ, ꯏꯕꯦꯝꯃꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯄꯥꯡꯈꯛꯅ ꯈꯟꯖꯔꯨꯕꯅꯤ, ꯋꯥꯔꯧꯕꯤꯒꯅꯨꯀꯣ" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯙꯕꯤꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯅꯤꯄꯥ ꯑꯗꯨꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯌꯦꯡꯅ ꯌꯦꯡꯅ ꯈꯜꯂꯛꯏ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯪꯖꯔꯛꯏꯕ ꯃꯤꯁꯤꯗ ꯀꯔꯤꯒꯤꯅꯣ ꯏꯀꯥꯏꯕ ꯄꯤꯔꯨꯔꯤꯕꯅꯣ? ꯑꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯗꯣꯁꯄꯨ ꯄꯨꯔꯒꯗ꯭ꯔꯥ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯗꯨꯒꯤꯗꯃꯛ ꯄꯣꯠ ꯊꯥꯗꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤꯗꯃꯛ ꯅꯨꯡꯉꯥꯏꯈꯤꯗꯕꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯥꯙꯕꯤ ꯆꯔꯥ ꯍꯦꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯇꯨꯡꯗ ꯅꯤꯄꯥ ꯑꯗꯨ ꯑꯃꯨꯛ ꯅꯧꯅ ꯎꯅꯗꯨꯅ ꯃꯥꯙꯕꯤꯒꯤ ꯆꯥꯟꯅꯕ ꯃꯔꯨꯞ ꯑꯣꯏꯔꯛꯂꯦ꯫ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯆꯟꯗ꯭ꯔ ꯀꯧꯏ꯫ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯕ ꯄꯥꯈꯪꯅꯤ꯫ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯂꯧꯕꯤꯔꯣꯏ ꯍꯥꯏꯕꯁꯦ ꯈꯪꯏ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯆꯪꯖꯔꯛꯂꯕ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕ ꯉꯝꯂꯝꯗꯦ꯫ ꯂꯣꯠꯅ ꯊꯨꯞꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃꯗꯤ ꯑꯍꯤꯡ ꯑꯗꯨ ꯊꯥꯕꯜꯁꯨ ꯐꯩ꯫ ꯃꯇꯝꯁꯨ ꯊꯦꯡꯂꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯔꯛꯄ ꯀ꯭ꯋꯥꯛ ꯑꯃꯅ ꯑꯃꯨꯛꯇꯪ ꯀ꯭ꯋꯥꯛ ꯍꯥꯏꯅ ꯈꯣꯡꯂꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯥꯙꯕꯤꯅ ꯃꯅꯥꯛꯇ ꯇꯨꯝꯂꯤꯕ ꯆꯟꯗ꯭ꯔꯗ ꯑꯉꯛꯄꯒ ꯂꯣꯏꯅꯅ "ꯅꯣꯡꯉꯥꯜꯂꯦ, ꯀꯝꯗꯧꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯆꯟꯗ꯭ꯔꯅ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯣꯡꯎꯞ ꯇꯣꯡꯕ ꯅꯪꯗꯅ ꯅꯥꯀꯟꯗ ꯌꯦꯞꯁꯤꯜꯂꯗꯨꯅ ꯃꯐꯤ ꯅꯝꯕꯣꯠꯄꯣꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯙꯕꯤꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯉꯣꯟꯗ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯟꯗ꯭ꯔꯅ ꯑꯍꯤꯡꯒꯤ ꯂꯤꯛꯂꯥ ꯆꯣꯠꯂꯕ ꯃꯨꯠꯂꯤ ꯃꯨꯠꯂꯤꯕ ꯊꯥꯕꯜꯒꯤ ꯃꯔꯛ ꯑꯗꯨꯗ ꯍꯨꯔꯥꯟꯕꯒꯨꯝ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯥꯙꯕꯤꯅ ꯁꯨꯃꯥꯡꯗ ꯊꯣꯔꯛꯇꯨꯅ "ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ" ꯁꯣꯜꯂꯝꯃꯤ꯫ ꯇꯥꯝꯅ ꯆꯠꯈ꯭ꯔꯕ ꯆꯟꯗ꯭ꯔꯕꯨ ꯑꯁꯨꯝ ꯃꯁꯦꯜ ꯃꯉꯥꯜ ꯌꯦꯡꯂꯝꯃꯤ꯫ ꯊꯥꯕꯜꯅꯗꯤ ꯐꯤꯉꯧ ꯐꯧꯔꯤ꯫ ꯎ ꯋꯥꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯦꯞꯂꯤ꯫ ꯃꯔꯛ ꯃꯔꯛꯇ ꯂꯩꯒꯤ ꯃꯅꯝꯁꯨ ꯅꯝꯂꯤ꯫ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯙꯕꯤ ꯏꯃꯨꯡ ꯆꯪꯈꯤꯗ꯭ꯔꯦ꯫ ꯁꯨꯃꯥꯡꯗ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯂꯝꯃꯤ꯫ ꯆꯠꯈ꯭ꯔꯕ ꯃꯍꯥꯛꯄꯨ ꯍꯜꯂꯛꯈꯤꯒꯗ꯭ꯔꯥ
haina ukongda ngaraduna thabalbu yenglami. Asum yenguraga upal amada onsiladuna tamthiraba usek ahingi magunsu khangdaba hairami. Haujikti Madhabi anoba punsi amamu ole. Hana ki amau thadok lambado haujikti saruk chama hena hapkatlangle. Nada lei lamdabasu khajaida leigi sabul amana amuktang nalhaudrabadi nungaiba phanglamde. Masamgi sabjida kundo pareng na chomlei fijet lektengi leigi masu manba unagi masu manba athotwa anauba yengbada pukning bulupsin hanba asigumba fijet ngaktana leitinglami. Mahak angaubini chumdagi angaubi nate athengba ahingda thana magi phajaba punamak puduna chikna atiyada mathanta satlibi asigumbi angaubini. Mangondadi punsi tangkhai amana ahingi mambal oiraga tangkhai amana nungsibagi ngaksamda kathoklabi punsi mahai yalagadabini. Karibu hairugani lei amatang satpa yening amatang hulakpa likla amatang tarakpa nungsibagi ahanba wakhalni. Madhabigi leigi punsi asi kuiramdre. Chandragi mamana mahaki yumda laklami. Aduga Madhabida ibema Madhabi aigi isadi pakhangni thadokpiba matam oirena. Ibemagi yathang yaudrabadi poksaba isa oidunasu warakpa yadre. Haikreda karamba mahainabu pharibano. Madhabi ikai nungsibana maru lukthoduna kaplami aduga tapna tapna hairami. Ima aina kanabusu phajade sangjarapa mibu nupi pangal sonbina thingba ngambrane. Chandragi mama saubagi hainingai leramde. Nayum naiba khangdabi ima hoina angangsing yamna makhalle. Nayum naiba khangdrabi ibema hoina angangsing yamna manghalle. Aikhoigidi asumna tawba yapon nate. Asi hairamlaga yamna sauna chatkirami. Madhabi ikaiba amasung awabagi hainingai leramde. Marak marakta mamit usinduna aina oiribasibu karino. Marum marum solami mahak khangba ngamdana pau amadi Chandra amuk laklaroi hatopa leisabi amaga luhongkhigadawre. Chandrana mabu thadokpiramle kainaba numita Chandrana hairamba Madhabi yadaba matangna nanga aigagdi kainaba tarido. Adubu aigi punsida nangbudi kauraroidabani. Madhabi sintharapa bidaigi piga loinana mi amabu punsida kaubidaba haibase yamna mamal yamkhre. Madugidamak nachanna laman tonsinjara haurabani. Asumna kainaduna Madhabi anisuba nungsibagi punsi ama haukre. Chandra kainaba asidagi Madhabi mikup amatang mahaki sintha pangthokpa ngamkhidre. Thabak amatang tawbada chap leplami chagani thakani haibasu kauthokre. Ahanbagi nungsiba pathot karakpagi sikna ingna una yengamdabani. Anisubadadi naigamdraba wakhalni kari amuk hairugani. Ahing oiraklabada laklaroi khanglaba mahaktabu ahing supa thong hangdoktuna ngairami. Mapal thoktuna yenglami asum tawna punsi lelaklibasi haujikti Madhabi angaubigum koisat chalakle. Mayumda mikup amatang leiba ngamdre. Nungsiba kainabagi maisak mahak thagai singnamak phangle. Nupi oibagi ikaiba hangoiba leraktre asum mapan thona chalakle. Ukong khudingda pathaduna asum lakpana mahakna leiramba mafam adu wari saraba mida mahana pija pithak karimata pamude. Mamai thangdadi mahapu Madhabi haina kaukhidre. Samuma haina kauraki. Madhabina samubu asuki matik luna tawrami
ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯆꯥꯛꯉꯜ ꯊꯣꯡꯗꯨꯅ ꯄꯤꯖꯔꯝꯃꯤ ꯑꯃꯁꯨꯡ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯏꯗꯨꯅ ꯊꯤꯟꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯗꯨꯅ ꯁꯥꯕꯜꯅ ꯁꯦꯡꯅ ꯏꯔꯨꯖꯕꯤꯔꯝꯃꯤ꯫ ꯆꯔꯥ ꯈꯨꯗꯤꯡꯒꯤ ꯁꯥꯃꯨꯒꯤ ꯆꯥꯅꯕꯒꯤꯗꯃꯛ ꯉꯥ ꯊꯣꯡꯕ ꯃꯊꯦꯜ ꯑꯃꯃꯝ ꯇꯣꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯇꯨꯝꯂꯤꯉꯩ ꯃꯇꯝꯗ ꯈꯖꯤꯛꯇꯪ ꯅꯤꯜ ꯈꯣꯡꯕ ꯈꯣꯟꯖꯦꯜ ꯐꯥꯎꯕ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯏꯃꯨꯡꯗ ꯆꯪꯕ ꯇꯥꯔꯕꯁꯨ ꯈꯨꯅꯤꯡ ꯀꯥꯡꯅ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯗꯕꯒꯨꯝ ꯇꯧꯅ ꯆꯠꯂꯝꯃꯤ꯫ ꯉꯁꯤ ꯆꯤꯊꯤ ꯑꯃ ꯃꯥꯙꯕꯤꯒꯤ ꯈꯨꯠꯇ ꯊꯨꯡꯂꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨ ꯎꯕꯗ ꯃꯥꯙꯕꯤꯒꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯔꯝꯃꯤ꯫ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕ? ꯆꯤꯊꯤꯒꯤ ꯃꯔꯣꯜꯗꯤ ꯑꯇꯩ ꯑꯃ ꯅꯠꯂꯝꯗ꯭ꯔꯦ, ꯁꯥꯃꯨꯕꯨ ꯃꯥꯕꯨ ꯄꯣꯛꯄꯤ ꯃꯃꯥꯅ ꯀꯧꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯃꯥꯅ ꯁꯥꯃꯨꯕꯨ ꯎꯖꯅꯤꯡꯏ, ꯆꯤꯊꯤ ꯑꯁꯤꯅ ꯐꯪꯕꯒ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯝꯏ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯥꯙꯕꯤ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯀꯣꯇꯤ ꯑꯃ ꯊꯥꯗꯕꯒꯨꯝ ꯋꯥꯈ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯁꯥꯃꯨꯕꯨ ꯆꯦꯖꯦꯠ ꯀꯣꯜꯂꯗꯨꯅ ꯅꯪ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯗ꯭ꯔꯥ ꯍꯥꯏꯔꯝꯏ꯫ ꯁꯥꯃꯨꯅ ꯏꯃꯥꯅ ꯑꯩꯕꯨ ꯀꯧꯔꯦ, ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯏ꯫ ꯃꯥꯙꯕꯤꯅ ꯋꯥ ꯉꯥꯡꯂꯝꯗꯦ, ꯂꯩꯄꯥꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯂꯝꯏ꯫ ꯁꯥꯃꯨꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯅꯥꯀꯟꯗ ꯌꯥꯜꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯙꯕꯤꯅ ꯑꯉꯥꯎꯕꯤꯒꯨꯝ ꯁꯥꯃꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯇꯥꯟꯅꯔꯝꯏ꯫ ꯑꯗꯨꯒ ꯂꯝꯕꯤꯗ ꯁꯥꯃꯨꯕꯨ ꯀꯣꯜꯂꯗꯨꯅ ꯏꯃꯥꯕꯨ ꯍꯥꯏꯔꯝꯎ, ꯅꯍꯥꯛ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ? ꯏꯃꯥꯗ ꯍꯥꯏꯔꯝꯃꯨ, ꯅꯍꯥꯛ ꯀꯩꯗꯧꯉꯩ ꯂꯥꯛꯀꯅꯤ? ꯏꯃꯥ, ꯆꯥꯛ ꯍꯥꯞꯂꯝꯒꯦ꯫ ꯑꯉꯥꯡ ꯑꯗꯨꯅ ꯈꯪꯗꯦ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯈꯔ ꯈꯔ ꯆꯠꯄ ꯍꯧꯔꯝꯏ꯫ ꯃꯥꯙꯕꯤꯅ ꯂꯝꯕꯤꯗ ꯂꯦꯞꯂꯗꯨꯅ ꯃꯄꯤꯅ ꯊꯜꯂꯕ ꯃꯃꯤꯠ ꯑꯗꯨꯅ ꯁꯥꯃꯨꯕꯨ ꯌꯦꯡꯂꯝꯏ꯫ ꯂꯝꯕꯤ ꯑꯗꯨꯗꯤ ꯑꯌꯨꯛꯀꯤ ꯗꯤꯃꯥꯄꯨꯔ ꯒꯥꯔꯤꯅ ꯑꯇꯠ ꯑꯈꯝ ꯅꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯒꯥꯔꯤꯅ ꯑꯇꯠꯄ ꯂꯩꯇꯅ ꯍꯣꯔꯣꯔ ꯈꯣꯡꯗꯨꯅ ꯆꯦꯜꯂꯤ꯫ ꯃꯥꯙꯕꯤꯅ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯁꯥꯃꯨꯅ ꯑꯁꯨꯝ ꯇꯥꯝꯅ ꯇꯥꯝꯅ ꯆꯠꯈꯤꯕ ꯂꯝ ꯑꯗꯨ ꯐꯥꯎꯕ ꯈꯨꯅꯤꯡ ꯀꯥꯡꯗꯨꯅ ꯌꯦꯡꯂꯝꯏ꯫ ꯁꯥꯃꯨꯕꯨ ꯌꯦꯡꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯇꯣꯏꯈ꯭ꯔꯦ, ꯃꯍꯥꯛ ꯄꯨꯛꯅꯤꯡ ꯂꯨꯞꯈ꯭ꯔꯦ꯫ ꯇꯨꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯅꯨꯄꯥ ꯅꯨꯄꯤ ꯂꯥꯎꯅꯔꯛꯏ꯫ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯇꯥꯕ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯍꯣꯠꯆꯤꯟꯅꯔꯛꯏ꯫ ꯁꯤꯕ ꯇꯥꯔꯦ, ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯕ ꯃꯤꯔꯥꯎꯈꯣꯟꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯝꯃꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯥꯙꯕꯤꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛ ꯎꯔꯔꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯑꯋꯥ ꯅꯨꯡꯁꯤ ꯌꯥꯅꯔꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯒꯗꯧꯔꯤꯕ ꯃꯉꯥꯏꯔꯦ꯫ ꯊꯥꯡꯒꯩ ꯁꯦꯡꯅꯃꯛ ꯃꯥꯙꯕꯤꯗꯤ ꯃꯆꯥ ꯅꯨꯡꯁꯤꯕꯒꯤ ꯁꯪꯁꯥꯔ ꯑꯗꯨꯗ ꯑꯃꯨꯛ ꯅꯧꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯃꯌꯥꯝ ꯎꯅꯔꯁꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯪꯗꯤ ꯃꯌꯥꯝ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫